ꯑꯍꯥꯟꯕꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯉꯁꯤ ꯐꯣꯡꯈꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯍꯦꯗꯂꯥꯏꯟꯁꯤꯡ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯇꯥꯕꯤꯁꯤ ꯖꯦ ꯃꯤꯁꯟ ꯀꯔꯞꯁꯟ ꯇꯧꯕ ꯑꯦꯛꯁꯟ ꯂꯧꯈꯠꯈꯤꯕꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯄꯤꯅꯅꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ ꯏꯁꯤꯡ ꯄꯤꯗꯨꯅ ꯄꯤꯔꯦ ꯍꯥꯏꯖꯤꯟꯕ ꯁ꯭ꯀꯤꯝ ꯄꯥꯡꯊꯣꯛꯇꯅ ꯄꯥꯡꯊꯣꯛꯂꯦ ꯍꯥꯏꯖꯤꯟꯕꯒꯤ ꯋꯥꯀꯠꯁꯤꯡ ꯔꯤꯄꯣꯔꯠꯇ ꯌꯥꯎꯔꯛꯀꯗꯕꯅꯤ ꯇꯤ ꯃꯣꯏꯕꯥꯡ ꯑꯁꯤ ꯁꯣꯝꯗꯜꯗ ꯊꯨꯡꯂꯔꯒꯅꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯥꯕꯤꯁꯤ ꯖꯦ ꯃꯤꯁꯟ ꯀꯔꯞꯁꯟ ꯇꯧꯕ ꯑꯦꯛꯁꯟ ꯂꯧꯈꯠꯈꯤꯕꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯄꯤꯅꯅꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ ꯏꯁꯤꯡ ꯄꯤꯗꯨꯅ ꯄꯤꯔꯦ ꯍꯥꯏꯖꯤꯟꯈꯤꯕ ꯁ꯭ꯀꯤꯝ ꯄꯥꯡꯊꯣꯛꯇꯅ ꯄꯥꯡꯊꯣꯛꯂꯦ ꯍꯥꯏꯖꯤꯟꯕꯒꯤ ꯋꯥꯀꯠꯁꯤꯡ ꯔꯤꯄꯣꯔꯠꯇ ꯌꯥꯎꯍꯜꯂꯛꯀꯗꯕꯅꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯇꯣꯇꯤ ꯏꯁꯤꯡ ꯄꯤꯊꯛꯅꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁ꯭ꯀꯤꯝ ꯑꯃ ꯑꯣꯏꯔꯤꯕ ꯖꯜ ꯖꯤꯕꯟ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯞꯁꯟ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯕ ꯑꯃꯁꯨꯡ ꯆꯦꯟꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯄꯤꯔꯛꯅꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯛꯀꯗꯕ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯌꯥꯎꯔꯛꯀꯗꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯟ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯑꯔꯥꯟꯕ ꯇꯧꯕꯒꯤ ꯋꯥꯀꯠꯁꯤꯡ ꯌꯦꯡꯁꯤꯟꯕꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯍꯜꯂꯛꯀꯗꯕꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯌꯨꯝꯀꯣꯛꯁꯤꯡꯒꯤ ꯃꯃꯤꯡ ꯄꯥꯟꯁꯤꯟꯕ ꯁ꯭ꯀꯤꯝ ꯄꯥꯡꯊꯣꯛꯇꯅ ꯄꯥꯡꯊꯣꯛꯂꯦ ꯍꯥꯏꯕ ꯏꯁꯤꯡ ꯄꯤꯗꯅ ꯄꯤꯔꯦ ꯍꯥꯏꯕ ꯑꯃꯁꯨꯡ ꯑꯇꯩ ꯍꯤꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯂꯥꯛꯄ ꯋꯥꯀꯠꯁꯤꯡꯁꯨ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯖꯜ ꯖꯤꯕꯟ ꯃꯤꯁꯟ ꯑꯁꯤꯕꯨ ꯒ꯭ꯔꯥꯎꯟ ꯏꯟꯁꯄꯦꯛꯁꯟ ꯇꯧꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯅꯣꯗꯜ ꯑꯣꯐꯤꯁꯔ 100ꯒꯤ ꯃꯊꯛꯇ ꯍꯥꯞꯈ꯭ꯔꯕ ꯃꯇꯨꯡ ꯀꯦꯕꯤꯅꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯤꯐꯝꯅ ꯁ꯭ꯇꯦꯠꯁꯤꯡ ꯇꯉꯥꯏꯐꯗꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯈꯪꯍꯜꯂꯛꯈꯤꯕꯅꯤ ꯁꯦꯟꯇꯔꯅ ステーツꯤꯡꯗ ꯈꯪꯍꯜꯂꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠꯁꯤꯡꯅ ꯑꯣꯐꯤꯁꯤꯌꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯧꯈꯠꯈꯤꯕ ꯀꯦꯁ ꯔꯤꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯁ꯭ꯀꯤꯝ ꯑꯁꯤ ꯂꯨꯄꯥ ꯀꯣꯇꯤ ꯂꯥꯈ 9.18ꯒꯤ ꯁꯦꯟꯊꯪ ꯀꯥꯏꯊꯣꯛꯇꯨꯅ ꯄꯨꯟꯅ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯂꯥꯈ 7,94,000 ꯄꯥꯏꯈꯠꯇꯨꯅ ꯌꯨꯝꯊꯣꯡ ꯀꯣꯇꯤ 12.78ꯇ ꯏꯁꯤꯡ ꯄꯤꯅꯅꯕ ꯄꯥꯟꯗꯝ ꯍꯧꯗꯣꯛꯈꯤꯕꯅꯤ ꯈꯨꯡꯒꯪꯒꯤ ꯂꯝꯗ ꯂꯩꯔꯤꯕ ꯌꯨꯝꯀꯣꯛꯁꯤꯡꯗ ꯊꯛꯅꯕ ꯏꯁꯤꯡ ꯄꯤꯅꯅꯕ ꯐ꯭ꯂꯦꯒꯁꯤꯞ ꯁ꯭ꯀꯤꯝ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯕꯗ ꯑꯔꯥꯟꯕ ꯀꯌꯥ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯀꯌꯥ ꯂꯥꯛꯈ꯭ꯔꯕ ꯃꯇꯨꯡ ꯁ꯭ꯀꯤꯝ ꯑꯁꯤꯗ ꯍꯛꯊꯦꯡꯅꯅ ꯊꯕꯛ ꯇꯧꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯁꯨꯡ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠꯁꯤꯡꯅ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯁꯦꯟꯇꯔꯗ ꯈꯪꯍꯟꯈꯤꯕꯅꯤ ꯁ꯭ꯇꯦꯠꯁꯤꯡꯅ ꯄꯤꯈꯠꯂꯛꯀꯗꯧꯔꯤꯕ ꯔꯤꯄꯣꯔꯠ ꯑꯗꯨꯗ CBI ꯂꯣꯛ ꯑꯌꯨꯛ ꯑꯃꯁꯨꯡ ꯑꯦꯟꯇꯤ ꯀꯔꯞꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯧꯈꯠꯄ ꯀꯦꯁꯁꯤꯡꯁꯨ ꯌꯥꯎꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯖꯜꯒꯤ ꯁꯛꯇꯤꯒꯤ ꯃꯈꯥꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔ ꯑꯦꯟड ꯁꯦꯅꯤꯇꯦꯁꯟꯅ ꯄꯥꯏꯈꯠꯄ ꯁ꯭ꯀꯤꯝ ꯑꯁꯤꯗ ꯇꯣꯞ ꯂꯦꯚꯦꯜ ꯔꯤꯚ꯭ꯌꯨ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯁ꯭ꯀꯤꯝ ꯑꯁꯤ ꯏꯪ 2028 ꯐꯥꯎꯕꯗ ꯁꯥꯡꯗꯣꯛꯅꯕ ꯈꯪꯍꯟꯈꯤꯕꯅꯤ ꯏꯟꯗꯤꯌꯟ ꯑꯦꯛꯁꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯗ ꯄꯥꯏꯈꯠꯈꯤꯕ ꯖꯦ.ꯖꯦ.ꯑꯦꯝꯒꯤ ꯊꯕꯛ ꯑꯁꯤꯗ ꯑꯔꯥꯟꯕ ꯇꯧꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯁ꯭ꯀꯤꯝ ꯑꯁꯤ ꯑꯦꯛꯁꯇꯦꯟ ꯇꯧꯒꯅꯤ ꯁ꯭ꯀꯤꯝ ꯑꯁꯤ ꯁꯥꯡꯗꯣꯛꯄꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯕꯖꯦꯠꯇ ꯌꯥꯎꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯁꯨ ꯌꯨꯅꯤꯌꯟ ꯀꯦꯕꯤꯅꯦꯠꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁꯤꯡꯅ ꯖꯦ.ꯖꯦ.ꯑꯦꯝꯒꯤ ꯗꯦꯁꯕꯣꯔꯗꯇ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯗꯇꯥꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯊꯤꯖꯤꯟꯕꯒꯤ ꯐꯪꯂꯛꯄ ꯋꯥꯔꯣꯜꯁꯤꯡ ꯏꯟꯗꯤꯌꯟ ꯑꯦꯛꯁꯄ꯭ꯔꯦꯁꯅ ꯍꯧꯈꯤꯕ ꯃꯦ 21ꯗ ꯐꯣꯡꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯗꯇꯥ ꯑꯗꯨꯗ ꯃꯤꯁꯟꯒꯤ ꯒꯥꯏꯗꯂꯥꯏꯟ ꯍꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯒꯤ ꯃꯑꯣꯡ ꯆꯨꯝꯗꯕ ꯊꯧꯑꯣꯡ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯀꯣꯔꯠ ꯑꯦꯂꯦꯛꯁꯟ ꯊꯣꯛꯅꯅꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯦ ꯍꯥꯏꯅ ꯊꯝꯈꯤꯕꯅꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯅ ꯐꯪꯕ ꯗꯇꯥꯒꯤ ꯃꯇꯨꯡꯏꯟꯅ ꯑꯄꯨꯟꯕ ꯁ꯭ꯀꯤꯝ 13,063ꯀꯤ ꯍꯦꯟꯅ ꯄꯤꯈꯤꯕ ꯁꯦꯟꯐꯝꯁꯤꯡꯗꯒꯤ ꯄꯨꯟꯅ ꯂꯨꯄꯥ ꯀꯣꯇꯤ 13,998ꯒꯤ ꯁꯦꯟꯐꯝ ꯍꯦꯟꯒꯠꯅ ꯆꯥꯗꯤꯡ ꯇꯧꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯆꯥꯡ ꯑꯁꯤ ꯆꯥꯗ 13.58 ꯍꯦꯟꯒꯠꯍꯜꯂꯒꯅꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 10ꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔ ꯑꯦꯟड ꯁꯦꯅꯤꯇꯦꯁꯟꯗ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯗ ꯄꯤꯁꯤꯟꯈꯤꯕ ꯗꯤꯔꯦꯛꯇꯤꯕꯀꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯑꯣꯛꯇꯣꯕꯔ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯄꯤꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯤ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯑꯔꯥꯟꯕ ꯇꯧꯕꯒꯤꯗꯃꯛ PHEDꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯈꯤꯕ FIR ꯂꯧꯈꯠꯈꯤꯕ ꯑꯃꯁꯨꯡ ꯁꯦꯜ ꯊꯨꯝꯒꯤ ꯑꯃꯣꯠꯄ ꯂꯩꯈꯤꯕꯁꯤꯡꯒꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡ ꯑꯃꯁꯨꯡ PTI ꯊꯔꯗ ꯄꯥꯔꯇꯤ ꯏꯟꯁꯄꯦꯛꯁꯟ ꯑꯦꯖꯦꯟꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯈꯤꯕꯁꯤꯡ FIR ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗꯒꯤ ꯂꯧꯈꯠꯄ ꯁꯦꯟꯐꯝꯁꯤꯡꯁꯨ ꯈꯪꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯟ ꯂꯥꯟꯅ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯑꯔꯥꯟꯕ ꯇꯧꯕꯒꯤ ꯋꯥꯀꯠꯁꯤꯡ ꯌꯦꯡꯁꯤꯟꯕꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯍꯜꯂꯛꯀꯗꯕꯅꯤ ꯁ꯭ꯇꯦꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯌꯨꯝꯀꯣꯛꯁꯤꯡꯒꯤ ꯃꯃꯤꯡ ꯄꯥꯟꯁꯤꯟꯈꯤꯕ ꯁ꯭ꯀꯤꯝ ꯄꯥꯡꯊꯣꯛꯇꯅ ꯄꯥꯡꯊꯣꯛꯂꯦ ꯍꯥꯏꯕ ꯏꯁꯤꯡ ꯄꯤꯗꯅ ꯄꯤꯔꯦ ꯍꯥꯏꯕ ꯑꯃꯁꯨꯡ ꯑꯇꯩ ꯍꯤꯔꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯂꯥꯛꯄ ꯋꯥꯀꯠꯁꯤꯡꯁꯨ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯔꯤ
Nakal Amar Romda TH Mubang asi Somdal the Tunglaragani Enation IM gi Luchingba Tangolan Muba Chahi Yankai Matung Masagi Ponafam Ukhul District Somdan Kulda Hayang Lakadoriba si Kunja Sing Mahaputaram Okanaba Sem Sabaki Tabak Loishile Hari Ingsog Lisingamaga Chamapan Marfuga Taretaki Hoduna Center Sataragliban Naga Pistok Principal Negotiator su Oidiba Muiba Taram Oknabagi the Mag local Mayamna Kulsin Batuna Poster Tetli Muibana Mahaki Dimapur Concert Mangwana Masagi Ponafam Somdal Kunda Laktuna Numit Karni Legane Hari Tankul Naga Mapung when a Kundaba Kul authorities in Naga Mahiro Lupsing Civil Society Organization Sing Amadi Charska Kusam Naga Muibagi Concert Asibu Azoba Mai Pakpa Wenaba Matok Taba Tabaxing Paikat Kani Ukrul District Headquarters Amasung Somdan Kulda Muibaba Taram Okpagi heading Kya Tetli Hari Muiba Hayang Nagaland Gidamapurda helicopter Laktuna Ukhul District Headquarters sa Tagani Mahakumafam Madu Tangkul Nagameyam Nat ki Fizul the Okani District Headquarters sa Thauram Pangthoklaba Matung Masagi Pona from Somdan Kul Tamna Lambida Chatkani Heidi IM gi Luchingba Muibana historic oba Masagi Pona from Lamdamda Lakpagi Concert Asidamak Nagameyam Harau Mathoi Kari in 2010 da Mahaki Pona from the Lakna Hona Kiduba Matam Adugi State Government I think but Pibada Lakpangam Kide Mahak Handaki Concert Asibu Naga Kaktanatana Naga Furup Sing Staram Oklagani Concert Asida so Angam Yaudana local volunteer singna authority ga Nak Nathabak Tominaba Changi Hainamakatana Panki Masining as Nomagi Maroba headline sing Amadi Maroba Pausing Pausibunong Ividi channel Sibu like share and subscribe to Baka we gonna have a lunena Asidamakari Matang Detention Jerry.